everyone, mayam pumnamak aigi anouba video da taramna okjari mayam ngasi matam kuirabagi matungda video se thangalakadoini ngasigi video se di kari oidoino hairagadi aikoi upanipagi gari ahanba leiba adudo gari se puraga lai khoirambasi haina lakjabani ado numise 31 August ni ado adi upload ti late oire ado mayam imada katnabagi pose khara leijare haidi agarpatti sindur ama laujare bako ani se pula toiti mayam Lakshipurgi Kali Mandir gani mayam su khangbiramgani ado aikoi asda lai khoiramjare mayam asida pandita aikoi gari se santi haidohole sondohole विश्वकर्माय शांति ओम शांति। ado mayam akhoinane gari sida kinabagi langla fira mapiwan haibada mana lang aidi langdi leitre haina fi se pire ado fi se akoi gari da kisanjare aduni mayam aigi video se yam simple budi oire adu oragasu dum thangatningnane aidi memory macha amasu oyana aina thangatjanbani mayam matang sida video se loisanjare।